Pausi the Yumpam Uiva Maruiva Pau Karab de Taushari. Pause the Poraga Sasinnba Negative Certificate purkpa Leisabi Mapare. Manipur Jona Lebaka Siki Mafam Kada COVID-19 positive Webiki Sanka Hinawan Kalapaki State, Acid Atopa State, Takisanglapam using the Tangai Fadana COVID negative Webiki Certificate Jautrapati Changpayaroi, Aina Atin Batam Krabatung Asida. Sasinnba COVID negative Webiki Certificate by the Namuika Sanga Krabra Ibiki Sing Nabalere. Miamna Singari Pumapum Asimbag, Wapam Asim Asumbo, Oiraba Bagi, Mayiklar Bukudam Am Oina Masamak positive Oi, Aina Kanglaka Sasinnba negative certificate by Duna. Imphal da Leisabi Amapare. Thabalgi Deputy Commissioner and Bandana thadokkhre Cherolamana I. Namtak Toraga COVID negative certificate by Hyderabad Kolkata Pauduna. Imphal da Tha Asiki Kunitoi the Tunglakhibi Leisabi Adu Thabal District Manung Generalaiba Papal Dagane. Masagi Saikun Matoirum Chure Cherolasin Makatana I MUSC Masagi Saikun Matoika Hariba Thabal District Manung Generalaiba Papal Daginu Masa Amane. Magtha Asiki Kunitoi the Indigo flight number 6A 6708 की सीट नंबर 18F द तोंगदुना हैदराबाद दगी कोलकाता द थुंगलखे नमेदा सिमक द इंडिगो की फ्लाइट नंबर 6A6181 द तोंगदुना कोलकाता दगी इंफाल एयरपोर्ट फाउ लाखिबने इंफाल एयरपोर्ट द मथौक तोंगदुना लेबा सर्वेलेंस टीम ना मखाता न थीबा हुंबा की थबक सथबदा हारिबा नुपी मसा असि था असि की कुनमथोय द कोविड-19 पॉजिटिव ओइबा लेखरे हाइबा खंबा ngablakhibane Mahana namit aduda RT-PCR test of matamda COVID-19 positive oiba thengna patungda RAT Sasinnba certificate amapaidon Imphal Airport lakhibane Mahana Imphal da thunglakiba matam aduda mahaki apokpa amade apokpisu loinaraga lakminakhe aire Mahana chathakiba mathong hokdaba thong asigidamak di Manipur Epidemic Disease Enforcement of COVID Guidelines Regulation 2020 gi makhada MUSC lupa lising ani fine oina thengkhre Loina Mahana Executive Magistrate ki mamangda thokpagi khutong chap leibaga CRPC 1973 section 110 gi makhada PR bon amalawani ainasu order asina makhatana aire COVID positive oribana PSC housing James ki COVID water leituna layingli ainasu thajabe yaba mafamdagi phangba pauna aire COVID-19 ki anisibo web laksinana bagi damak mari leinaba laingak sing flight tongduna setpa amasung halapa mibum kudimak pung umbodran dithogi manungda lawba RT-PCR true nachingbagi COVID-19 test tobagi negative result loina rakadabani aina laukthokra patungda India ki mafam kharada Sasinnba negative report jonbagi wathok lakhe negative report sing adu amom the lupa chahum dagi na chatuk phawba lawi aina electronic media sing da phangdona rakhiba laikhrabane Bedigandra International Airport da thunglaba passenger kudimba COVID ki negative certificate jaro kadabani aina Laingak na kangan kiba matung inna hadba certificate sing adu jorokpra haina yamna kanna check tobagi thabak chathaduna lakhibane adubo passenger sing aduna Sasinnba negative ki certificate pairaga changlakpadagi phabi thodokni andaki asina ahanba waire panbajabadi India ki tongan ba state tara the COVID-19 positive webgi sang angakpa phangna hekalakpadagi harba state sing asigi Imphal Airport thungka kiba passengers sing tangai fadaba COVID test tobagi thabak adu chathaduna lakhibane Masigi tungda laichat asiki phibam hena sokselakpadagi Imphal Airport jiri amadi maulambi da chingbai khudang da state asita changlakpami khudingmak magjongna COVID test tawduna negative oibi certificate loina rakadabani haina Manipur government ki home department order thoktuna lairibane baragasi da Manipur da Nungsinabi miyoi maga Leikhidre sambaga difu kataruk positive oikhre Manipur da hokiba punggut mari asiki manung da COVID-19 positive oiba miyoi maga tongan ba hospital sing da Leikhidaba loina na Housing Powder State Asida Leisadasi positive oithuna Leikhidaba missing Chahumar Fatra Youkhre. Loina Nauna Mu Chambaga Diputaru positive oithuna Housing Powder Leisadasi positive oihiba missing. Lising Contra Sangha Hombogatar Youkhre Aina COVID-19 command control from the Gitadorakpa Cherol Amana Aire. Cherol Asiki Matungina Nauna Leikhidre sing Adu Janem Sos Tanta Masagi Sahi Yanki Gataritum Suraba Imphal East District Daginupa Ama. Thawal District Dagi Masagi Sahi Yanki Hundo Shorabin Upi Ama. Sosanpur dagi masagi sahi kuntra mangarum suraba Nupa ama Imphal East District dagi masagi sahi umbodra mangarum suraba Nupa ama amadi Rims Hospital da masagi sahi yang kayum dorum suraba Imphal West District dagi Nupa amane Makhwen Leikhidaba asi tharga state asida COVID positive oithun Leikhidaba missing Chahumar Fadra Youkhre Leikhidaba musing adu disinfected kapthokpana singba protocol ki mathuk ina thorang kya paikalaba tungda aroiba mathau mangpangthoknaba district authority da sinakre State asida ngasi COVID-19 positive oiba thengna krabasing adu James da taraga mapan Rims da taraga taruk Imphal East da mari West da taraga taret Maipakpi da mari
Rajmedi City da ama Jibal Hostel da ani Sisa Hostel da taragani thoi. Christian Hostel da ahum Advanced Hostel da manga CMC da manga Babina Diagnostics da kontraga taret. Thaubal da ama Bisnupur da ani Kaksing da ani. Ukhul da taragama thoi Chanden da ani amadi Kangpokpi dagi ahum ne. Nauna positive apunba missing lising kontra samga humpuga taret asing manungda lising kuntaret supnani puga humdoina general population dagine. Luina na lising samga kunga marina CAPF ki person singne. Nauna positive oiba thengna diba civilian chambagani pumathoi adu Nupa marfuga taruk amadi nupi yankai mangane. Makoi singa do Imphal East dagi nifugani thoi Imphal West dagi humpudra. Thaubal dagi mari Bisnupur dagi mari Kaksing dagi manga ukhul dagi taragama thoi. Kangpokpi dagi mari amadi Chanden dagi amane makoi gi manung da sama kontra mari di mapan da chaluba leidaba state asigi laichat asi adumak launa ra pambioi singne makoi ga nakna ramasing gi khongul liba amadi makoi gi laifam sing containment area oina lakthokpa gi thabak paikhat pa Youkhre hauki ba pung kun mari asigi barung da state asida covid-19 positive oidun leramba mi kontra ka taruk discharge tawki ba ga loinana hauji phobare state asida laichat asi narura ga phagalakhraba apun ba mising Lising kun mapan cari humpuga tarit jauh dana phagalakpugi sang chada marfudra manga dasmik tarit mari dahan thakre. Nauda disaster ugraba sing adu home isolation dagi kun amadi Zenems dagi tarit Arems dagi tarit amasung sisa hospital dagi anine. Amrom da haukiba April kun mapan da Indigo gi flight number 6A2251 gi row number 21 dagi 27 April kun mathoi da Yar India gi flight number AI 3713 dagi row number 12 dagi 18 April 24 da Indigo ge flight number 6E2615 ge row number 22 dagi 28 6E2251 ge row number 13 dagi 19 Yar India ge flight number AI3713 ge row number 1 dagi 4 amade 9 dagi 22 da tongduna Imphal Airport da thunglakiba passenger sing athoba matamda COVID control room ge telephone number 180034531818 natragana Mari leinabada district surveillance official sing the pau paur na pacherola sina makata na khanga lagle atop pau amadana New Delhi da UPSC exam thana balaiba okrul dagi Nupi ama covid na Leikhidre okrul district kasom village dagi ausina UPSC gi exam thana ba Delhi da laiba toidang ungrai chon covid Nupi ama ngarang covid-19 na lekana ba ngamda na Leikhidre mak thani pan gi angang amasung Mirollabi ne Masa gi chai kuntra ga ni thoirom sura benupi asi hauji New Delhi ge Muhammad Puri area da lebane mag haukiba tangkun mathoida hospital da pukatpa matamda masada lok khuba amusung lahu leibadagi test obada positive hoire aiba confirm tawkhe mag hadana haukiba namit kharni asdam haki haksangi pibam masi nongmano magi pibam losilaki mag siba matamda anemia amusung sepsis naki loinana heart fail oibadagi ngarang leikhidabane Nupi asi leikhidaba matungda haki aroiba mathong ngapang thokpham leitabadagi imung manungi miyusingna awaba mayukna badagi Special Commissioner of Police Robin Hibu da mateng pangna ba haijake thaudoga sigi matang da Robin Hibu na haikibada COVID-19 pandemic na maram oiraga aikhoigi akoibada leiriba uriba phibam basi jamna awabagi masangne asigumba upai leitabagi thaudoga si handaki asina ahanbane hospital gi bed amasung ICU phangna phona bada awaba am oi Politician gi influence leiba phauba bed amasung ICU phangna phona bada awaba am oi adubo awang nongpok lamdam gi oiba miwasing gi damakta di amuke na awaba amane Norris ke Kristan singi oinadi Mongol Puri amasung porali dat lairon chan phamoire laibak tiba tawdok adu da Leikhidre ungrai chon ngarang nongtil Mongol Puri da Kristan sanabi matungina lairon chan bagi thoram pang thokre tawdok asiga mari leinana imung manung gi miwasing aroiba mathang mangang pang thokpam leitabadage Awaba taraba matamda Robin Hibu na mateng pangbibagi damakta thagatpa phangdoragle Tawdok asigi matangda Leikhidre ungrai chon gi masal nupi chon na aikibada imung manung gi miwasing waraba matamda Robin Hibu na mateng pangkhibagi damakta mahak masa amasung imung manung gi maikaidagi thagatpa phangdokle masagi chai kuntra ga nithoi khakta ngai ribi thani pan gi angang nawpurabi mahaki masena Leikhidre asi jamna thamoi kainingai ne mahaki masi asi matam chupada momonto noktung leiba miyoine Masina Leikhidre asi mahaki imung manunggi oina achauba mangjaba amani hairakle Maragasi COVID ki section thorang oina mahiloisang singme amadagi kuntra phauba Kalen suti thadokkhre State asida hauji COVID-19 pandemic ki second wave asida COVID ki positive case ki masing hengalakpa amade pamdaba thaudok sing thoktana bagidam me amadi kuntra mathoi phauba chaliba academic session 2021-22 gi oina Board of Secondary Education Manipur amadi Council of Higher Secondary School da affiliate to government aided amadi private school sing me amadi kuntra mathoi phauba Kalen suti thadokkhre
Manipur Sarkar ki Commissioner Education School T Ranjit na ngasi thokiba order amagi matungina COVID-19 pandemic ki second wave asina mahiroi teaching community parent guardian sing amadi mari lenaba stakeholders sing da akiba leiriba si koknana bagidamak leiraba phibam asi jamna gumna khanaraba matungda May amadi ki kuntra mathoi boba Kalen suti lauthokpada governor na aba pire Vacation ki matam asida institution sing ki head sing principal vice principal headmaster administration sing basing daily rotation system the staff mari maga teaching amasung non teaching staff sing office lakanduna duty tawna bakhangalle summer vacation luar bamatung natragana makhatab order ama thoktriba phaba school institution sing mari leinaba authority sing the online teaching class am hana hangdoktuna class honor bagi mathau taba tharang sing paikana bakhangalle aire makatarakpa atopa pau amadasu yumdasu marks upa mathau tare center COVID-19 sandokpagi chang angak paphangna wangkhalaklipa amade Virus asik strain kiamrom sandokpagi khutam changdam kya phangliba asiki yenglaga yumda leiba matamdasu tangai fadana marks sin pa mathau tare aina niti ayuk ki member health Dr. B.K. Paul na phangdokhre pawgi mifam amada wangangla tuna Dr. B.K. Paul na makhatana ai leiba kasida sandokliba COVID-19 ki anuba strain asi lok telna singba mahimanai de sandokpa khak natana nongsita phawba sandokpa ngami haina akangai sing nombor phongtok narakliba asigi yenglaga section tharang asi ahanadagi hena kansinba mathau tai Maram chadana jumdagi thokpa amadi mi punba yariba makai tawdana ba honagadabane imungda leiba mioi ama COVID-19 positive oiba thengnarabadi imungda leiba matam ayambada marks asi sinagadabani aige mangna makhatana hai anaba mioi sina tangai fadana marks sinagadabani adumoinamak nadaba mioi singsu imungda atopa mioi singka wari watai charabada marks sinabagi hainabi lehengadabane loinana positive oiba mioi yaroklabadi khudakta kana amada ka songna samnaba tawdana thamnaba honagadabane chairagasida COVID laichet asiga Manaba layong sing ulak pamiyo sing na kudakta isolate tawdun lalay na basu center na magyaw na kangan krabane. Hiram masigi matang da AIMS New Delhi ki Director Dr. Randeep Golerian ay isada COVID ki layong laklapadi test tawraga. Result nga raka laybagi mhutta kudakta ki isolate tawdun lalay kadabane. Loy na nahawzigi matamasida COVID ki laychat asigi layong manbo uthorak labadi mu edu test tawkibagi result laktri phawbadi COVID positive wari ayna law kadabane ayre. Baugi mifam aduda wangang laduna Union Joint Secretary Health Lev Agarwal na ay marks updaba miyoy ani onsin laduna wari sanaba matam dalay charasi launa bagi sanga si sada marfudra oy karigamba miyoy ani adumak na marks ublabadi lay charasi sato bagi sang sada kontragak tani ayre karigamba COVID positive oy ba miyoy amana social distancing ang nasatrabadi namit kontrani ki manungda miyoy jamli sok na taruk dalay charasi santok piya kibagi oytok palay Aduba COVID appropriate behavior singak na chalabadi laicharasi santok payabagi changa si chada 2.5 khaktani aire. Laibaka sige hoje COVID sandorpagi sang angak paphagna yangalakpana jamlaba miyoy sing laying naba ana laying sang singi infrastructure sing da awat pakya lairagle. Masida sunatana virus asigi anuba strain kyamrom tholakpa maramna laksinabu khona badasu kodung chada pakya mayong nare. Laiga ki agency na hoje oirba fiba masikum na yangsin bada lakleba me thaki mai chalakpada Leisabi sandokpagi chang khwaidigi wangbo oirba jai ainasu pawa sinama khatana aire kalamarom da face mask uptabagi Thai Prime Minister dollar samaga marfudra fine toukhre face mask ama uptaduna coronavirus laksinana bagi rules thogai bagi damak Thailand gi Prime Minister Prayut Chan Osan ngasi ning thokapa nimita bahat leising taru dollar samaga marfudra fine toukhre aina governor of Bangkok na phangdokre miam tinba mifam amada Prime Minister Prayut na mask uptana utpa Magi Facebook page da photograph ama tholakibagi matung khongthang adu lakolakibane jumsingi mapanda matam punamakta marks ukadabani haiba athing basing adugi matang da Prime Minister aduna city hall da yangsinba ama lakibane atop pau amadasu sexual assaulters chenaba accused ama jail Youkhre masagi sahi tara ka tarit rom ta ngairi binupi amada sexual assault chathaki aipa maralda Special Judge Pokso Imphal West na miyoy ama may tara phawba namit tara mangani judicial custody remand pikre ngasi ko da judicial custody remand pihrap accused adudi kongpal kongkham leikaidagi Sri Guru Mayum Sanatomba Allies angausna sarma sahi kunmapan suraba maktha asigi konithoi dagi ngasi phawba police custody da leraklaba matung case asigi aiwana judicial custody remand prayer ga loina court puthorakibane case asigi aiwana court thamkiba submission aduda pallibadi chaliba session asigi January 15 victim gi apopana Imphal West Women Police Station da wakat ama tharake Haribo wakat adugi matungi na mahaki sahi taraga tarerom chura padangari ba Masa Nupi adu equis Sri Guru Mayum angausna ko bami amana mamang sahi ki September thada
पासोई की रेस्टोरेंट अमद पुसिंदुना मसा सोखरे मदुगी मतुंग सही असि की जनवरी कुनबरी त victim adun equis adu ki memda chatki adu moinamak nupi kharana victim adu thindor khibane police na case ama register tawduna victim ki statement lawkhe victim adu ki provisional certificate taki mahak sahi sudribani aiba khangbangam ke lonena child welfare committee Imphal West January kuntarukta puthoki amade kuntarita medical examination lawkhe tha asigi kunmapanda equis adu interim bell loromkhe adu moinamak February 10 da kon ayaba pibagi matungina equis adu puthoki amadi victim ki statement record tawkhe lonena equis adu ki mathak taw hang pong chathabda equis amadi victim auki ba kumza lisingani taragani pantagi nungsinaraki amadi makoi ki mari adu imung manung singna khangke loinana pasoi ki restaurant amad anirak ahumlak mari leinabada nttana myumda faoba pusnduna masa soki aiba khangbangam khe makhatana medical report ta victim ki pinung ki aksang da masa sokhre aibi kudam leire aibi ki praman leiram khe thasi ki kunda court da interim bail reject tawki amadi equis adu kun mathoi da surrender tawrakhi bane maki mathak ta wang pang chathabada maki mathak ta siriba maral sing adu masana yare loinana makhatana investigation chathana bagi damak judicial custody remand PBU haina aiwana NPP ki khotang da langkat ki submission aduna makhatana pankhe कोडासिन आयोगी सबमिशन अमदि केस रेकॉर्ड सिंग अदु कुमना खन्ना नाइराब मतुंग द एक्विस सिज गुरु मयुम सनातोंबा एलाइस अंगौसना सही कुनगा मपन थासिगे कुंतरुक तगी मै तरा फबो मित तरा मंगानि जुडिशियल कस्टडी रिमांड पेखिबने मखा तरक अतोप पाउ अमदना पाउसे की ऑफिस द बॉम्ब लंगसिलंबद चेनब एमडी असलम खान पुलिस कस्टडी द थमनब खंगनख्रे काइशामफा थियम लेकाय द लेबा पोंगनपम पाउसे की ऑफिस मवांग द बॉम्ब लंगसिलंब अमदि मोबाइल फोन की खुथांग द थादरुक अमग पाउ फोंगबा लेबलु हाइना केन खंगला किबद चेनब अमदे जेबेनेल ने हरब कोक्ता 1 नंबर 7 दगी एमडी असलम खान अपुप एमडी सिराजुद्दीन बो सीजेम इम्फाल वेस्ट ना था अची कुंट्रा पावर पुलिस कस्टडी द थमनब खंगनख्रे इम्फाल पुलिस स्टेशन लोखलक प एफआर ग मरी लेना एक्विस असी जुडिशियल कस्टडी रिमांड प्रेयर के दम असी सीजेम इम्फाल वेस्ट पथोरखे लोइने एक्विस असी काउंसिल ने एमडी असलम खान असी हौजिक मग माइनर वैदुना जुवेनियल जस्टिस बोर्ड की मखादा सर्टिफिकेट सिंग सबमिशन तौरखे मसिगी मरमदी कोक्तादा हांगब अनिता स्टैंडर्ड हाई स्कूल के प्रिंसिपल ना था असिगी कुंद पिरखिबा ऑर्डर की मतुंगन एक्विस असिबु जुवेनियल ने आइखिबने नगलनी के सबमिशन सिंग सीजेम इम्फाल वेस्ट ना तारब मतुंगदा हाई स्कूल असिगी प्रिंसिपल असे कोर्ट ngasi ngasi mak laktaba amadi jawan pinaba makhataba steps in lokot hodabana hearing asi ngasi mapung phadre case asigi aiwona school asigi principal ki khothang dagi एक्विस असे हौकी बरिसिंगनी निपान दगी खुल स्कूल असिदा नर्सरी दगी मही तंबा हौरकी हाबेगी मतिक चाबा डॉक्यूमेंट अमदे रजिस्टर वेबा याबो ओरिजिनल मटेरियल सिंग खुदिमक था असि कुंट्रा फावदा पुरकना पखंगनखे लोइनना पुलिस ना निरकी बरिमान प्रेयर असि तारबा मतुंग द एमडी असलम खान बो था असि कुंट्रा फावबा पुलिस कस्टडी द थमनब सीजेम इम्फाल वेस्ट ना खंगनख्रे मारगसी द क्लास 11 की एग्जामिनेशन येithokkhre काउंसिल ऑफ हायर सेकेंडरी एजुकेशन मणिपुर की क्लास 11 की एग्जामिनेशन मतम कक्तन मखाताब ऑर्डर अम थोक्त्रिब फावबा येithokkhre काउंसिल की सेक्रेटरी न कोदे पीदुन थोकिब नोटिफिकेशन अमगी मतुंगिना कोविड-19 लास्ट के सेकेंड वेव ऑफ एजुकेशन एस डिपार्टमेंट एप्रिल तरग मपंद हायर सेकेंडरी एग्जामिनेशन 2021 जैथोनब थोकिब ऑर्डर अतुगी यंगलगा एग्जामिनेशन असि येithokpani हाइरे अरुबित कंटेंट सिंग असि के मरवैब पाउ खर असि पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरि पोपना मक्पा थागचरी चैनल असिन तुम तक कानरबदे सब्सक्राइब तौबिद्रिबसन सब्सक्राइब तौबिरम लोइनन लाइक एंड शेयर तौबसु काउबिगन नमकपु अमुकाना थागचरी